ꯉꯁꯥꯏ ꯉꯥꯅꯝꯗꯣ ꯃꯤꯅꯤꯠ 10ꯅꯦ ꯑꯩꯈꯣꯏꯅ ꯊꯝꯃꯤꯗꯣ ꯑꯗꯣ ꯃꯨꯜꯂꯦ ꯑꯗꯨꯝ ꯑꯗꯨꯅ ꯊꯥꯡꯇꯣꯛꯑꯒꯦ ꯐꯛꯄꯥꯏ ꯃꯅꯥ ꯑꯃꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ ꯌꯥꯏꯉꯪꯂꯥꯁꯤ ꯍꯦꯛꯑꯒ ꯉꯥꯅꯝ ꯅꯝꯒꯦ ꯉꯥꯅꯝ ꯑꯃ ꯅꯝꯖꯔꯛꯀꯦ ꯎꯆꯤꯅꯥ ꯀꯥꯡꯍꯧ ꯑꯃ ꯉꯧꯒꯦ ꯇꯧꯕꯅꯦ ꯌꯥꯏꯉꯪꯂꯥꯁꯤ ꯍꯦꯛꯀꯦ ꯌꯨꯝꯗ ꯄꯥꯜꯂꯤ ꯌꯥꯝ ꯅꯧꯅ ꯍꯧꯒꯠꯂꯛꯏꯌꯦ ꯌꯥꯏꯉꯪꯂꯥꯁꯦ ꯌꯥꯝ ꯅꯧꯔꯤꯕ ꯌꯥꯝ ꯆꯣꯡꯈꯠꯇ꯭ꯔꯤꯌꯦ ꯌꯥꯏꯉꯪꯂꯥ ꯍꯦꯛꯎꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯅꯥꯄꯥꯛꯄꯤ ꯈꯔ ꯑꯃꯒ ꯍꯦꯛꯑꯒꯦ ꯉꯥꯅꯝꯒꯤ ꯆꯥꯎꯗꯤ ꯆꯥꯎꯗꯦ ꯌꯦꯟꯗꯦꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯍꯦꯛꯄꯅꯤ ꯁꯤ ꯏꯔꯣꯟꯅꯅꯕꯅꯦ ꯌꯣꯡꯆꯥꯛꯅꯦ ꯀꯣꯂꯤ ꯍꯋꯥꯏꯅꯦ ꯌꯦꯟꯗꯦꯝꯅꯦ ꯇꯧꯔꯒ ꯏꯔꯣꯟꯒꯤꯗꯧ ꯆꯥꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯥꯡꯍꯧꯒꯤ ꯎꯆꯤꯅꯥꯁꯤꯠꯁꯤ ꯊꯥꯡꯊꯔꯒꯦ ꯉꯥꯅꯝꯒꯤ ꯉꯥ ꯀꯛꯑꯒꯦ ꯉꯥꯅꯝ ꯃꯀꯛ ꯀꯛꯀꯗꯕꯅꯤ ꯉꯥꯅꯝ ꯅꯝꯖꯔꯒꯦ ꯌꯦꯡꯕꯤꯌꯨ ꯍꯣꯔꯦꯟ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯉꯥꯅꯝꯗ ꯊꯥꯛꯄ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯅ ꯁꯤ ꯃꯜꯂꯤꯁꯦ ꯉꯥꯅꯝꯗ ꯊꯥꯛꯇꯣꯏꯅꯦꯕ ꯉꯥꯅꯝꯗ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑ ꯊꯥꯛꯄ ꯌꯥꯏꯄꯟꯁꯤ ꯏꯔꯣꯟꯕꯒꯤꯅꯤ ꯁꯤꯅ ꯏꯔꯣꯟꯕꯒꯤ ꯌꯥꯏꯄꯟ ꯁꯦꯝꯃꯒꯦ ꯉꯥꯅꯝꯗ ꯍꯥꯞꯅꯕ ꯃꯣꯔꯣꯛ ꯃꯀꯨꯞ ꯊꯦꯛꯇꯣꯛꯑꯒꯦ ꯃꯃꯥꯡꯗ ꯉꯧꯊꯣꯡꯒ ꯈꯥꯖꯤꯡ ꯀꯥꯡꯍꯧꯒ ꯇꯧꯈꯤꯕꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯎꯆꯤꯅꯥꯁꯤꯅꯦ ꯃꯪꯒꯟꯁꯤꯅꯦ ꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯃꯔꯣꯏꯁꯤ ꯇꯧꯔꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯖꯔꯛꯑꯒꯦ ꯑꯗꯒꯤ ꯁꯤꯅ ꯏꯔꯣꯝꯕꯒꯤꯅꯤ ꯃꯪꯒꯟꯁꯤꯅꯦ ꯌꯣꯡꯆꯥꯛꯁꯤꯅꯦ ꯌꯥꯏꯄꯟꯁꯤꯅꯦ ꯌꯦꯟꯗꯦꯝꯁꯤꯅꯦ ꯀꯣꯂꯤ ꯍꯋꯥꯏꯁꯤꯅꯦ ꯑꯃ ꯂꯣꯟꯖꯔꯛꯑꯒꯦ ꯑꯗꯒꯤ ꯁꯤꯅ ꯉꯥꯅꯝꯒꯤꯅꯤ ꯉꯥꯅꯝ ꯉꯥꯁꯤꯅꯦ ꯃꯔꯣꯏ ꯇꯧꯔꯒ ꯑꯗꯩ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯤ ꯊꯥꯛꯄ ꯍꯥꯎꯋꯦꯅ ꯊꯥꯛꯆꯕꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧ ꯀꯩꯅꯣ ꯇꯧꯔꯒ ꯁꯤ ꯉꯥꯅꯝ ꯅꯝꯖꯔꯛꯀꯦ ꯌꯥꯏꯉꯪꯂꯥꯁꯤꯗ ꯅꯝꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯉꯥꯅꯝꯁꯤꯗꯤ ꯁꯦꯝꯕ ꯍꯧꯔꯛꯑꯒꯦ ꯇꯣꯠꯅꯅꯕ ꯊꯨꯝꯁꯤ ꯅꯝꯃꯅꯤꯅ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯍꯥꯞꯆꯔꯒꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯇꯦ ꯑꯗꯩ ꯃꯆꯨ ꯈꯔ ꯑꯃ ꯆꯥꯏꯁꯤꯟꯖꯔꯒꯦ ꯅꯣꯈꯥꯏꯗꯣꯏꯅꯤ ꯚꯤꯅꯤꯒꯔꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯀꯦ ꯃꯣꯔꯣꯛꯁꯤꯒ ꯃꯔꯣꯏꯁꯤꯒ ꯑꯗꯨꯃꯥꯏꯅ ꯊꯣꯡꯁꯤꯒ ꯅꯣꯈꯥꯏꯗ꯭ꯔꯗꯤ ꯃꯆꯤ ꯂꯩꯈꯤꯅꯦꯅ ꯇꯤꯜꯍꯧ ꯃꯅꯥꯁꯤ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯉꯥ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯅꯣꯁꯦ ꯄꯥꯛꯑꯕꯅꯤꯅ ꯌꯥꯔꯦ ꯌꯥꯏꯉꯪꯂꯥꯁꯦ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯅꯝꯒꯗꯕꯅꯤ ꯁꯤꯗ ꯌꯣꯝꯁꯜꯂꯒꯦ ꯆꯥꯔꯦ ꯁꯤꯗꯤ ꯌꯥꯔꯦ ꯆꯥꯅꯤ ꯌꯣꯝꯁꯜꯂꯒꯦ ꯌꯥꯔꯦ ꯉꯥꯅꯝꯁꯦ ꯁꯨꯃꯥꯏꯅ ꯏꯁꯇꯤꯝ ꯑꯣꯏꯅ ꯅꯝꯃꯦ ꯇꯋꯥꯗ ꯅꯝꯗ꯭ꯔꯦ
ꯁꯤ ꯃꯈꯨꯝ ꯑꯣꯏꯒꯗꯕꯅꯤ 이로마 풋ꯂꯒꯦ ꯁꯤꯗ 이로마ꯒꯤ ꯃꯪꯒꯟꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒꯦ ꯃꯪꯒꯟꯅ ꯃꯈꯥ ꯊꯪꯍꯟꯈ꯭ꯔꯒꯦ ꯑꯗꯨ ꯌꯥꯏꯄꯟꯁꯤ ꯑꯃꯨꯛ ꯍꯥꯞꯄꯦ ꯌꯥꯏꯄꯟ ꯍꯥꯞꯆꯜꯂꯦ ꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏ ꯌꯦꯟꯗꯦꯝꯁꯦ ꯈꯔꯗꯤ ꯄꯤꯛꯏꯕꯨ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯦꯟꯗꯦꯝ ꯍꯥꯞꯄꯦ ꯌꯣꯡꯆꯥꯛ ꯍꯥꯞꯆꯜꯂꯒꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯧꯍꯜꯂꯒꯦ ꯄꯤꯛ ꯊꯜꯂꯦ ꯄꯠꯄꯨꯗꯤ ꯄꯠꯊꯈꯤꯅꯦ ꯉꯥꯛꯇꯪ ꯂꯩꯔ ꯃꯈꯨꯝ ꯈꯨꯝꯃꯒꯦ ꯌꯥꯔꯦ ꯁꯤꯅ ꯀꯥꯡꯍꯧ ꯉꯧꯅꯕ ꯇꯧꯔꯒꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎꯁꯤ ꯏꯌꯥ ꯅꯨꯄꯥꯅ ꯂꯧꯕꯨꯛꯇ ꯊꯥꯏꯅ ꯂꯣꯛꯑꯒ ꯄꯣꯔꯛꯄ ꯁꯨꯝꯃꯛꯄ ꯊꯥꯎꯅꯤ ꯀꯥꯡꯍꯧ ꯉꯧꯕ ꯍꯧꯔꯒꯦ ꯃꯔꯣꯏ ꯌꯦꯡꯁꯜꯂꯒꯦ mồi ngầu đây mồi bột rất là đẹp mồi chút máy ngầu xinh nó hồng mặt sần chỉ là cái vùng mà luôn xin là xin nó căng vào đấy anh xem vậy 맛술도 좀 닭절로 나 hỏi mà người rất là mình chẳng được người ta giàu rồi mà người những là trắng máy ngồi rồi khi nào một hạt dạ ní khi nào hấp rất là gần chị mấy gì cũng được thắt đi khi nào hấp rất là ghê nhiều chị nói gì thùng thật rất là đẹp dạ cái hầu đang ốc hai cái đồ thịt 오 안 돼. 이 나가 홍어 그냥 대장님. 쓰기 말고지. 작전 좀 많이 상네 아버지. 와우. 와, 이거는 짱이네. 이 깡홍질로 샬라게 파디곰 다 잘라가. 못하게 말. 오케이. 거의 작자 안 하나 봐. 인상까지 합도오게. 이론바 합하게. 하게 시나 롬바네 롬바가 파디공가 딜로 그래서 살라게 박바이만 하면 이거 줘야 사는 게 시나 깡홍네 lùi đấy giờ quay chắc chắn nó vậy thì bó hồ đây 사용하는도 미닛 꽂네 그는 탑니다. 아도 물레도 그는 탕 보게. 이다
ꯑꯣꯏꯅ ꯊꯥꯡꯗꯔꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯣꯏꯔꯦ ꯃꯨꯜꯂꯦ ꯑꯗꯨꯝ ꯃꯤꯅꯤꯠ 10 ꯇꯧꯕꯗ ꯃꯨꯜꯂꯦꯕ ꯁꯤ ꯐꯖꯅ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯏꯔꯣꯝꯕ ꯑꯃꯅꯦ ꯉꯥ ꯏꯁꯇꯤꯝ ꯑꯃꯅꯦ ꯎꯆꯤꯅꯥ ꯀꯥꯡꯍꯧ ꯑꯃꯅꯦ ꯃꯪꯒꯟꯒ ꯑꯩꯈꯣꯏ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯆꯥꯔꯁꯦ